Miss PAODAM yang tabiri basungbu yimnam Anuradha Devi nei konana khurumjari. Hauzik maruoiba PAODA Ngasigi mirona nuaina leba phangliba ase ekige ahal lamasing asina katopaga loinana honarakpagi adunani haina Manipurgi Governor Ajay Kumar Bhalana phongdokre. Give blood, give hope, together we save lives haiba thimda pangthopa blood donation camp ngasi hodokre. Swasth Nari Saksak Paribar Abhiyan gi makhada nomagi oiba lemna lain bagi camp pangthonakre. Loinana Philippines ta yuha habda mioi humpoma pansire. How's the pause on the episode? Ngasagi mirona nuaina leba phangliba ase ekhoige ahal laman sing asina katopaga loinana honarapa adunani maramasina makhoibu izat laina nungshiba amaka loinana nuaina thambiba haiba ase ekhoi khudingi tawphadraba itho amma oipham thoi haina Manipurgi Governor Ajay Kumar Bhalana phongdokre. Ngasi State Lainga ke Department of Social Welfare na Sinduna Hotel Imphal ge Sangai Hall da pangthokiba International Day of All the Persons IDOP 2025 ke thoranga mari lainana wafam ase mahana phongdokhibani. Ngasi ge thorampa aduda Chief Secretary Dr. Punit Kumar Goyal amadi Social Welfare Department ke Secretary Robert Khetri Mayum na akhanaba amadi thoramapu ina sarugya ke thoramaduga mari lainana ahlu oiraba singidamak Lengang na piriba kudong saba skim singe matangda atinba video ama kaptuna ahlo oireba singda khangan kibagaloina na ahlo oireba singda achamba kudol amadi aids and assistant device so pituna ikai khumna board ki Governor Ajay Kumar Bhalana tharonga mari lainana makataraduna hai ahal sing asege punsi ase imung manung sembadana tana lamdamba asege amadi lebak asege chakhwata khongthangda asoba sarok iyaduna lagle kunaya sida ahal laman singna masa masu singbo apaba mioi amamampo oinana bagidamakta tawbiramba adumangna hausaki mirona lebangam libane maramasina ahal singbu sumnagi ikai khunaba utpa khaktan natna makhoibu izat laina minungshi amati tawimang khangna nungaina thambiba haiba ase aikoi khudingi thaudang oipham thoi aphaba saukhatpa khunai ama purakpada haugalakliba naha singi achokba thaudang lei ngasigi naha sing nomade soidana ahal oirakadaba ngaktani maramba aduna thaudang masaka khangna chappa chungane phungdokhi then we are failing in our basic duty as human beings. And do remember that all of us have to grow old one day. Today's event is not just a ceremony, it's a symbol of our collective promise that the elderly will be involved, celebrated and supported. On this occasion, I call upon Senior Citizens Forum ba kaksanga sinduna kuntra mangarak suba United Nations International Day of All the Persons 2025 ke thorong ngase kaksangwari Punjab Volumda leba oles hom kaksangna pangthokre tharom da wabaga kendra ke MLA Dr. Usam Devena thoba mitunglen Senior Citizen Forum kaksange President Oiriba ex Minister Nomaitem Nimai Singna tharomapo ex Minister Thoksom Tombana ikai khamnaraba meeting oike all the persons driving local and global action, our aspiration, our well-being and our rights haiba United Nations ki sahi sigi thimda pangthongnariba International Day of All the Persons ke tharamadda kaksange khwaidige ahal oiraba oirabi ani kaksang makha lekai rajdhani parengdagi Khetrimayum Komal Devi chahi marputara tareka tha taret amasung kaksang turen wangma ningthau parengdagi Khetrimayum Mangal Sing chahi marputara taretka tha taru yauna kaksing district ke mafam kya dagi chahi marputara suraba amade mathake hallo oiraba oirabi yangkhaini thoida asamba khudol tamduna ikai khumnabu uthairi amoramda district social welfare officer kaksing ka amasung Mahake stop singna sinduna all the persons driving local and global action, our aspiration, our well-being and our rights haibathimda International Day of All the Persons 2025 ke thoram ngasi
Komdonbi Memorial English School Kaksan Khunau da hangba rally camp amadi social worker mayang lamba binod ge Kaksan Khunau angom lekai da leba yum da hangba rally camp da pangthokre District Social Welfare Officer Kakzeng Serampa Asana Lusing duna pangthokiba Thorum Singa da rally camp ani da leba ahal humpurum da achamba khudol tamki hairi All the persons driving local and global action, our aspiration, our well-being, our rights, haiba Hiramda International Day of All the Persons 2025 ke tharam pangthokre. Manipur Human Rights Commission Sinduna Palace Compound Leba Maharaj Bodhichandra College ke all multipurpose hall da pangthoki ba tharampa adugi maru eba tharampa ama oina class 6 tagina eta fawge manungda leba mairoi singtagi oiba junior state level painting competition ama su pangthoki tharamaduga mari lainana Manipur Human Rights Commission ge under secretary and assistant of register Muhammad Jiaur Rahman bogi mayumna phongdorakpada lamdam masida leriba and oiraba singbo masa masu oiba singna tathi tawoina tawiba ase yariba makai tawroidabani nomadi na oiriba mioi asisu ahanta oirakani matam aduda makhoigi nasa nasu singna su ahan singbo otpan naibage sanabi adu adumak chatharakani pigliba angangde Asengba mingsen taba mami adu yamna thuna tamgali maram aduna allo oiraba singda otnaibagi mami tahandaba phai khanduna ngasigi tharomba ase pangthopani haine suphongdokhe parts to 8 se kona gap to se yamna kona 4 to 8 to se toramba ado yamna su sound su sinmangam na 6 to 8 category Tukang tanjung hoge kik Manipur ki ha adugi sune horen pungam de hodorba function je sedana ko social welfare ga collaborate to Imphal West ke Mongsangai Makal Lekai Daleba All as Homda All Manipur Senior Citizens Welfare Association Sinduna Homasake Program Bo Holda International Day of Older Person Ge Palanga Marilenana Older Persons Driving Local and a Global Action Haidibatim Basida Taramama Pangtokre Taramduda Wangoi Community Health Center Ge Retired MO in charge Dr. Ningtho Zamb All Manipur Senior Citizens Welfare Association के President as Kunjabihari Singh Horticulture and Soil Conservation Manipur के Retired Deputy Director Hafiz Uddin Khan All Manipur Senior Citizens Welfare Association के Donor Kam Patron Member as Ibampisak Devisu Sarugyaki Tharom Siga Mari Lainana Home Asida Leba Kwaidike Ahlu Oiba Masada Kahena Nagandaba Mioi Anida Chief Guest na Healthy Aging Champion Mingthon Piduna Ikai Khumnabo Utke Mauna Makatar Duna Haikibada Ahal Singbo Yaipanabagi Damuta UNO 1991 Dage Hauraduna Thorampa Asai Palandoba Hauke Kunai Ama Chakunaba Honabada Ahal Singna Loriba Thodang Anu Amata Oina Punsilaga Malemda Ahongba Ama Purakpa Adune Haike All Manipur Working Journalists Union Amzuge Trust Ama Oiriba Paumi Welfare Foundation PWF ke Medicant Financial Assistant MFA scheme ge makadangase lupalaka ani ke sempambo oigadawa financial assistant yentokre Manipur Press Club ta pangthopa Medicant Financial Assistant MFA scheme sempam yentopage tharompa aduda PWF's Chairperson and Tombira's Managing Trustee Asemp Bhakta PWF ke Secretary Borunda Thokjamp Amade Member Singso Saruyaki Lisingani Kunmari Degina Lisingani Kunmanga Ani Shuba Aroiba Fes ke Waina Mioi Mangada Punba Lupalaka Anike Sempam Sing Kusinake Haidiba Sempamasi PWF Medicanta Board of Trustee ke Approval Amage Matungina Yentopane Scheme Masagi Makada Financial Assistant Panglaba Singh Adudi Soram Johnson Singh Pauzel Delhi Ngangbam Sanjoy Singh ISTB Lema Pukpamba Kabi Chandra Singh Impact TV Sorokai Bamba Somarendro Singh Impact TV Amade Ngasepam Jiteng Kumar Pongnapamne
Bharat Laibak asigi Laisem Lond Haurakpam Puari Nat Sanabi Lainik Laichasing Masak Kangna Taxi Kasi Amade Togalond Ngakpa Marebak Nungsibiki Wakalon Jangba Katopangamba Mirun Kya Sangatuna Bharat Laibak asigi Miamgi Togal Seba Tarakpa Malim the Kwaidiki Sauba Socio Cultural Organization to Ama Wariba Rastriya Soyam Sebak Sangha Asambida RSS asi October tang ani lisangani kunmanga bize dasmi aikoina kwaktanba numita asida chahi sama mapung phare malemda bharat asibu mangan thokna sakti leiba ikai khumnaba lebak ama oinaba hanbalaitana honariba RSS asina ngasi sahi chama surapage ai proposal pizali Singnarakpa kayabu mungnaruba tawdana miyamgi leibake sebana athoiba dharmane khanna jat kusugi khenaba leitana lebake aruba tanphampa amadi awa ana thawdok wadho kayada hanba leitana RSS na lebake miyamgi seba tawkhiba mateng pangkhiba amadi lawkhiba thawdang ka ekoi pungnamuna ure iromdom mipan tangdana hingba haiba akhanaba wakhalonta asida yimphampo oiduna Mapangang kanba Bharata ama oinaba RSS na tungi asanba miyeng amaga loinana sangsilakli asumna lebaka sigidambakta katholaba RSS na chahi chama surakpagi chahi ama chumna pangthokadaba tharamsing loinana matung tarakpada lebaka miyamgidamakta tawkadaba sintha punamakta maipakpa mangol oiba oirasano haina BJP Manipur Pradesh ke State Vice President Chingangbam Chidananda Singh na proposal piragli State Blood Cell NISM Manipur amade helping hands for people Manipur anina punasinduna National Voluntary Blood Donation Day 2025 amade sostanari saksata paribar abhiyan ga marilenana blood donation ke mamangase Janims Blood Bank da pangthokre Give blood, give hope together we save lives haiba thimda pangthokiba blood donation camp aduda Manipur ge Governor Ajay Kumar Valana voluntarily EP duna hudoki mage matung ADC to Governor Major Aditya Mahawal yauna volunteers kyana voluntarily EP ki ngasigi tharam aduga mari lainana state blood cell NISM Purgi State Northern Officer Dr. Dayalakshmi Laikang Bamna High Manipur Ministry of Health Government of India ge miyang makada September ge tang 13 ge October ge tang ka ni phawba sostanari saksata paribar abhiyan haina chatarapa campaign ge saruk ama oina amadi National Voluntary Blood Donation Day ga mari lenana voluntarily blood donors singbo Puning Togat Bagi Tanza Amalo Bagaloinana, Mipung Kuding voluntarily blood donor Amamampo Oinana Bagi awareness P Bagi Wakalonda, blood donation came as a Pangtopani Pungdoke. Asagumba Numita Asida Manipurge Governor Masa Laktuna voluntarily E Piramba Asina. Blood donor singbo hena puning Togatpo Oi, Lusingba Asigi Matunke Induna Haurakliba Nahakea voluntarily blood donor Kea Tolakani Haibage. Ase Bathazaballai Haina Mahana Makata Kibagalunana blood donor singda donor base amadi asamba khudol pituna puning thawake Housing Pukta more than 100 units and blood donor registered Torakanda 700 Mukti voluntarily donate Tore Sigi came Manungi Nikoin Haizari 17 September Dagina Adu Ngasino Misida so Akoina Jenimski Blood Center Sida Kusam Naraga Akoiga Amadi Helping Hands for People Manipur ga Tayab Tauzarakanda Ngasigi blood donation came as Sinzabani MSF Desam Yauna Mahiroi Luptaruna Manipulenga Tamatampo Bada Haizaduna Laklaba Wapam Sing Legana Karisu Laitana Loropa Habase Mahiroi Kunaibu Sing Nabadi Haina Mahiroi Luptaruke President Singna Puna Kuyak Biduna Tadoropa Cherolamana Pongdoragli Serun Chidapalibadi Hokiba Chahi Kiagi Mamangdagi Mahiroi Shangi Campusta Security Force Tamzinduna Mahiroi Shingna Mahi Tambada Akaiba Kia Pikre Ngasi Power Skund College in the Security Force Tamzinduna Mahi Tambada Ayed Apand Bibi Danaba Lengakta Wapam Kia Tamdana Lagli
Tungi yumbi orakadariba mahiroi khunai kanse campus da security force tamjinduna aye apan pibage thawanga se amohna matungda thon biganu karigumba mahiroi khunai bu singnaduna asigumba lujataba thawang singase tholak patarabadi lup tarukna yamna lumna lobagaloinana taraina lawrakloi haina lenga ke maphamda apil tawrakle Plastic polymer sing asibu season apa hantahanar bage pandamda lengang na paikhaleba plastic de thingbage khongtang ase kanagamba kharana sauningba amate saugatningdaba yauriba ase tobiganu department na paikhalekliba thabak sing ase department ke khudong saba khara phangnaba paikapatabak nate khongthang ase mioiba amate aikhoige akoibage saktam kananaba paikhatpa maroiba thodang amane haina mohut ke director NG utamna phongdokre wapam ase nation first at the rate of 75 campaign ge manung channa Manipur Pollution Control Board amade Center for Research on Environment and Development na sinduna Chingmairongda leba plastic grande da pangthopa one day interaction program of stakeholders on waste management ge tharamda haikebani tharamada da environment and climate change ke director Dr. D Brajakumar amadi Manipur Pollution Control Board ke member secretary Dr. W Roshan yauna maru aiba miyoi kana saruga ke tharamada da Director Utamna Makataraduna Miyamna Kwaidike Hongna Amadi Araiba Mongda Seasonariba Plastic Polymer Sinka Ase Management Taunaba Honabada Equina Ahanba Laikiba Mamant Adukumba Tara Hena Changi Asumna Sente Hena Chakpa Kaktanatana Mioiba Amadi Environmenta Chowna Saiting Piriba Tabaka Asidage Miyamna Yariba Makai Taduksi Loinana Manipur ase tourism na maru aiba income pa ama oibalam damba amasu oiribani adubo Miyamna wakal taba wapadagi tongamba mafamba kayada amoda akai langthoktuna mosanba asina tourist seng laktana bagi asoba marama masu oire maramasna Mapam Chatana solid waste sink langthopagi thabaka asiso khudakta lepse haike ngasagi interaction program ge program pa aduda resource person da ohumna tonga ba waste management ge hiramda stakeholders sing da wangang magalunana my bottle bank koba short film amasu release da okay Ini pothabam tu lu na han pamadi change Akhirnya turis attract होगे tourism चौखल हंगे हिमालय बाग से चौखल हंगे हिमालय बाग से पूरा के हर गति आइफोई में हम चंगना इरम दम से नालन मिना बामा चंगे मशरूम द चंचन मिना रगा waste management दा आइगे अंगम बमतें पांग मिना सी है वाकुन प्रोजेक्ट हम सरगा ही मियाम पुनो बुक Ibudong nongda lairen pakhangba kaksing lai committee ge matam sangna secretary ge pham pubiduna ibudong ge thabak thorom gap pangtholamba yengkhom sanayama singna manung matam sadna haukiba September ge tang 19 mera ge mangani pan mathang sanumit laikhidabada lai committee ge member singna awaba phongdokre awaba phongdopge thorom pa adu laikhidrabge yumna pangthokhe thoromba duda sarugiya kibisanga minute ani tumina leptuna laikhidrababu ikai khumnaba utpagalana laikhidrabagi imung manungge awapadasu sarugya ke ngasi inungan be Manipuri Dance Academy jiribamna sinduna jiribamgi dibongda leiba inungan be Manipuri Dance Academy Training Hall da musician singbo puning thogat pagaloinana International Music Day ge thoram pangthokre ngasi gi thoram pa asida Nehru College Poilapul Kasarge Retired Professor Dr. Thengbai Jampa Manikumar Singh amasung inungan be Manipuri Dance Academy jiribangge President Dr. Chandam Kamal Singh na Chief Guest amade President oina daista phangkhe tharamase haudopo ina Chief Guest President anina maira sukathuna tharamase haudoke tharamase makasa tharakpo oina Justin Haigru Jamba amade Thiyamba Lanchinba anina guitar Lamabam Romena Basi Suras Amadi Mitrazet Anina Punka Amadi Ke Surchandra Champanagana Saxophone Instrument Kongduna Miam da Tahan Ke Tharamasagi Matangda Chandamp Birena Haiki Ngasi Inungan be Manipuri Dance Academy Jiribamna Sinjaduna Pangtukleba International Music Day Tharambasi International Music Council na Lokiba Warepke Matung ina Pangtuk Zabani
masi maru aina music papanjiba artist kaya singbo puning thaugatpa amade guide pinaba oina tharmase pangthok sabane haike स्वस्थ नारी सक्सट परिवार अभियान के मखा नोमगे ओइबा लेमना लाइंबगे के ममा ngasi चिंगमेरोंगदा लेबा सिटी हॉस्पिटल एंड रिसर्च सेंटर दा पांगथोक्रे हाइबा के मसी मरु ऐना नुपी अमसुंग आंगांग सिंगे ओइना पांगथोकपनी लेमना लायेंबगे केम्बा अदुदा माइके केयादगे लाकपा नुपी आंगांग सिंगदा हॉस्पिटल असगे डॉक्टर सिंगना लायेंखे मरु ऐना हाइबा केम्बा सिदा लायेंबा लाखिबा हेपेटाइटिस बी नुपी सिंगदा कमन ओइना नागनबा सर्विकल कैंसर अमदे डायबिटीज ना संगबा मखन केयागे लाइना सिंग स्क्रीनिंग तौखे मदुगे मथक्ता अतोपा लाइना केयासु लेमना लायेंदुना हिदाक लांगथकसु लेमना पीखे केमा असिगा मरी लेना हॉस्पिटल असगे कंसल्टेंट गायनेकोलॉजिस्ट टी बिलासिनीना हाइकेबदा इमुंग अमदा लेरिबा नुपी आंगांग सिंगबो मसामो फना लेनबा इंडिया लेंगांगना लोकलपा थौरांगे सरुकमा ओइना पांगथोपनी नुपी आंगांग सिंगबो मसामो फना थमलबदी नुंगाइबे इमुंग को ओइबंगमगने करिगुमा नुपी आंगांग सिंगना सोंदम नादम लेरबदी हेना अवाबा केया थेंगनगदरिबा अदु काउननबा होनबने स्वस्थ नारी सक्सट परिवार अभियान के थौरांब ngase ko kaitiala thoksom laikai de leba maira sporting ke union club da pangthokre tharomadagi maru aiba thaurampo oina nanda communicable diseases sing maru oina hypertension diabetes oral cancer breast cancer cervical cancer yauna meke anabasing lemna layenke Directorate of Health Services amadi National Health Mission ge miyang makada Urban Primary Health Center kwa kaitelna sinduna pangthokiba lemna lain bagi tharamadda kaisamthong ke Assembly Constituency ge MLA Nishikant Sapam amade Impal Municipal Corporation 1 number 12 ge Cooperator Pochang Bampo Ongbi Premila so mapampa adu da laktuna lemna lain bagi thaurampa adu yangsang ke bagaloinana MLA Nishikant Sapamna phongdorakpada ngasigi lemna lain bagi tharamasi maru aina nupi singda hena kudong saba pituna mataukaramna nupi singna masafana thamgadage amadi kari karamba apapa chinjak sagadage haibasida panam thamlaga nupi oibi singna makhoi gi masada leiriba tongan tongan ba leida singadu lemna yengthongnabage tharampa ase pangthokpani loinana lamdam asida thokleba organic food sing ka ase saduna haksang phana bahona biyo haiba wapam singsu phongdoke परिवार अभियान से मोस्टली फोकस विमेन द फोकस तौरगा मागी हेल्थ एंड हाइजीन अदगी मागी कैंसर वगैरह अदगी अनांग मचा मजु थिंगने हार्ट वगैरह लेना अदम मोई जसु फॉर्म टू फिल अप तौरगा अइना ताबदा याना 45-50,000 लगीना 1,40,000 बो फंगनी पिसादो सेंट्रल गवर्नमेंट स्कीम मखा द लेमाने अदम पैसा नि जो फंगदे माले अदुगा मेंस्ट्रुअल हाइजीन अदि अहन सिंगा वॉकिंग स्टिक पीबो कोटा अदगी ऑर्गेनिक फूड किसु ऑर्गेनिक फूड सकोई मणिपुर द ग्रो तवा अदु मैम वी एग्जिबिट तवी अदो मयाम द सिगी अवेयरनेस स्प्रेड तो फई मयाम योबियु Legislator Singh upon Mage Wakalanda Tabak Tawaki Sanka what Pagumna Unari Masamasage Oiba Tabak Thoram Singdana Hena Tawa Yausen Magum the Unari Masina Lamda Masida Chakwa Thorank Puraknaba Honabada Tinta Lehana Speaker Toxum Setabadana Pondokre Wapam saying Asi Humpumapan Suba Cosmopolitan Youth Club Sapong Kibage Mapo Kumon Tarunga Marilenana Wangkaida Leba Club Asage Sanglena Pangtokiba Taramda Saruke Yablak with the Pondokibini Taramadida Manipur Legislative Assembly Speaker Yaskun Assembly Constituency MLA Toksam Saitabrata Kairawa Assembly Constituency MLA Lauremba Ramesho Ketrigawa Assembly Constituency MLA Sek Nurul Hassan Mayangi Pan Assembly Constituency MLA Kongkamp Robindro Amadi Cosmopolitan Youth Club ke President Ngangong Kumar Jingbana Atoba Mitungland Oina Sarugya K Tarongi Sarukamba Oina Club Asige Akoi Bada Speaker Saitabatana Lucingtona Usara Keasu Takibagalwinana Yaiskun Assembly Constituency MLA Su Oidipa Manipur Legislative Assembly Speaker Toksom Saitabatana Makataraduna Lisingini Tarani Tugi election Tengnaba Matamda Bapam Asige Lampak Asida Jaglent ama samin kit bagaloinana miyamna
pirakpa thauna miyamge wakhalon amadi pautak kaya adu ngasi suning single Kendra asige MLA ama oina miyamge pautak adu kaidunungda natharega satloi legislature singe ayamba matamda apunmage wakhalonda thabak tawbuge changase yamna watpagum ui MLA ayamba masa-masage oiba thabak tharom singdana hena thawai yausinba miyamna hena khangnaraba wafamne masina lamdam ase chakwa tharangge maikaida purangnaba honabada thinta hale aikhoi miyoiba masent nungsinaduna matengka pangnaba amadi miyamge penaba thabak tawba haibasidege hena chawba dharma amat laite aikhoi lengak loisingna lamdam pha asigedamakta masina tawragade lebak miyamge yaifaba oigane haibase heke kauthobugum tawbase laibak thibane lebak miyambo ing tapna mara setpa lehanba haibase lengak loisingge tawfadraba ithawdangka amane haikibaga loinana matung lakadaba club asige thabak tharam singda pangba yaba mateng pangjage haina haike Musikalaga lami thong semba nala semba sumai wakan no uiruba lama yang pa musa du uiruba tong du suya daba adu asung legislation mai mathok tom kumatam dadi akhoi da program pharakpa athung magi alakpa masita tang thina wa pamni Nakalamuramda Kedrigawa Assembly Constituency ge MLA Sak Nurun Hasan Nahai Lamdamasage Hausek Lairiba Waraba Pibamasi Ekoi Politics Tauriba Mipung Kunimang Abade Lamdamba Asige CSO Kudimak Punsanaduna Amuktangde Ekoi Punapun Lamdamasi Mara Chepa Ing Tapa Lamdamba Ama Mahausa Gompa Purak Minase Ekoi Lamdamba Asida Mitang Mikai Naiba Manba Amana Amada Kakak Tauduna Yaikai Tingaiba Manba Tawongda Politics Tawbaki Tawonga Asitadokse Jindana Waikugi Culture Haina Toina Haiba Aduga Masana Waikugi Culture Oiduna Amana Abubu Singtana Bagi Tawonga Asi Lieutenant Chatari Asugumba Hainabi Asi Tadoktuna Lamdam Asidapuna Ing Tappa Purak Minasi Haike Pada sulerakani am segi sabsabat azaba amakatne anai koi kunna ninghan na ba tawdana wara ba tanja se khangmin na raga koi nungai ba matam mama khak lakna na bagi koi khongset saruk yamina si hai bo phangkar se tamjaraga Autobagi tangka amadage hauduna autobagi tang phawba Chhattisgarh ge Narayanpur ge RKM Ashrama ground Chathagadariba Kuntra Subha Sane Women's National Football Championship for Rasmata Jijabai Trophy 2025 da sarugi yakadaba Manipur ge nupi sanaroi amade officiant yauna punnamiyoi kunmari ngasi Imphal thadokre Manipur ge mohote sinduna sanagadariba sanaroi singna Imphal thadokringai mamangda All Manipur Football Association ampage General Secretary L Joytrimoy Roina Paumi Singda Pongdorakpada Mamang Sahida Pangthokiba Sene Women's National Football Championship dasu Manipurna champion orake adubu handaki asidasu Manipurna champion orakane haibagi thazaba chauna lei loinana handaka Manipur ge maho sinduna sanarugodaba sanaroi singa asage manungda miyamna sakhanglaba sanorakya ama yaubata natana inkalagliba lamdam asige mai purakadaba naha oiriba sanorakya khangatuna akanba training piraba matungda sanaroi singa sithabane amadi India ge tongan tongan ba state singna Manipur ge football sanaroi singe CRS yangsilakpadage mamangda sub junior da sanaroi taruk sanaba phangkidaba adu handakti thoklaroi sanaroi singe CRS da Hapkiba certificate aduga sanaroi singe Aadhaar card ka chanana CMS tawkre haida suphongdoke Lanai ki skun khakta da tamlaga angang ka phagadaba natte government ki skun su taba natte haina iso gram panchayat ki caretaker pradhan Waripam Debena haidi wafam se pakhangba Masaigon Youth Welfare Association to PM YWA
waheng khumant maning laikaina sinduna haukiba chahi lisingani kulumdoidike hauraga chaliba chahi lisingani kunmanga fawda class 10 amadi 12 pass tawraklaba mairoi shinka amadi toido hendongna mingsata puraklaba waheng khumangi mioi shinko opagi tharomda haikibani mauna makha taraduna gamme ki skunda tamhandabadi angang sing Pirol lu nana jathan bage wakal mama mapa singna komthangnai aduga lamna lanai iskunda tamhan bada naklabasu lablabasu iskun chapada benda thai adubo bent amada angang taramdoi taramari namsinduna jathan bana angang sing yamna wai halaglaga lairik pawya de phanaba honabada angang masa soi maduge mathakta bhange atungman selfie na bahona bada mama mapa sengka owa ke sumayong nei maram sana selsu yamna changdaba isok waheng khumanta amade khunphamge amata ngaidaba el dhananjoy high school lenga ke skunda tamhana bahona se haike tharomduda haukiba sahi lisangani kulumdoida class 10 ta pass tawraba mahiroi taramathoi lisangani kunmarige tara lisangani kunmanga ge tadet aduga class 12 pass tawraba lisangani kulumdoi ge mahiroi mari lisangani kunmari gi tara lisangani kunmanga ge tarani thoipunna mahiroi yankhai mari da khudon pot piduna taramna oktuna pungning thauga ke loinana waheng khumanta maning laikai dege laikhidraba oinamba samu maitai amadi ibem hal laimage machanapa resident college lilongge department of chemistry ge assistant professor oinamba inau machana phd phanglakpada lengyan yanduna momento amadi kudon pot pituna taramna okay Imphal West District Sagolban Tera Lukrampa Lerakta Laiba Modern Primary Skunda Nomagi Oiba Hyacint Awareness Program Kam Dental Amadi Homeopathic Medical Camp Angthokrai Kemadu Kurai Sazo Leka de Laiba A3 Finish Ke Matenga Loinana Buonda Foundation Sendana Pangthokibani Kemba Aduda Wangkaya Angomba Leka de Laiba Palace Dental Care Ge Dr. Singh Amadi Staff Singh Dental Ge Oiba Laing Chataki Loinana Buonda Foundation Ge Homeopathic Dr. Singh na tongan tongan ba anaba sing laing ke amadi hidak langthak so lem na khusina ke International Karate Organization also Kyokushin amadi Bangladesh Goju Yui Karate Federation Sri Lanka All Sport Games Federation ge meng makada chaliba sahi asige December ge tang kuntrete ge kumapan fawba Saber Dhaka Bangladesh ta pangthokadaba Games ta saru yarukadaba national amade South Asian Games ta yaruraba Indian All Sport Games Federation ge Manipur ge khangalaba sanaroi singna mari lainaba che sang sing foreign passport Aadhaar PAN card na chingba mari lainaba che sang sing chaliba utoba ge tang tara dege taramanga phawba ge manungda Indian All Sport Games Federation ge head of branch office Singjamai Chingamathak Tennis Complex ta lakna na ba khangale haina General Secretary GM Shipu NG Jetu Kumanjana Tadropa Cherolamana Kangalagle Philippines ke mayai thangba sarukta magnitude taruk 10 mapani yongna yuha hakibage thangdukta mioi homphom mapan sere authority na mi kanbage thabakan chathare jahi tarage manungda khwaidege kanba yuha habage thangdok ama oikiba adu ngarang numidang athengbada thokibane Kaya ludaba mapamda ithat chebuge samudra khomanda hakiba yuha aduna building ke amang tahan kre mai phangkhidre resident civil defense office ke jane abapona phongthokibada ngasi ayuka angambada sibagi masing humhuma panda yaure asokpagi masingna chamaga yankhaine haire civil defense official Rafi Alejandrona haikibada yua hakiba aduge epicenter oikiba maphamdagi irap lamnandana bogo city da laiba hospital aduda sukanani ke Philippines Coast Guard na doctor nurse amate ate medical personnel mayam ama puba jahaz ama bogo tamna puraktuna miyamge awabasing yangsille miyamda pibaya mateng khudimak pigni haina president Ferdinando
Marcosna phongdokhi yo ahabage awaba saitengka phangliba ithad asi haukiba sayonda sitkiba super typhoon ragasa dagi su khudong sataba kya thengnaduna leiribani Samtrend government employees amasung pensioner ge oina DNS allowance DA chada ahombe hangat padang asi phangkiba unit cabinet na ayaba pikre reverse DA asi July amadagi chanaba hogani hairi Central government ki employee crore amarongi DA chada ahombe hangat pagi M asi cost of living ga assessment taunabani hairi inflation da wangkalaba thengnanaba amasung imung manung ki charting tawbada mateng ka oina nabani hairi Howzak Sanabige Pawbizeri Manipur Table Tennis Association ge Ming Makada District Table Tennis Association Imphal East Sinduna Diampa University Campus da Leiba Indoor Stadium da Numin Mangani Chumna Satagadaba Contractore Super District Inter Club and State Open Ranking Table Tennis Championship 2025 ngasidaga hodokre Championship asida Manipur ge manung da leiriba tunga tungamba district taruk amasung unit ahom yauna Punna Sanaroi Nupa Amadi Nupi Chamaga Marupadrani Twina Saruk Yaduna event Taramarida Satagadaba Championship Ase Hodopagi Numita Under 9 ge Nupa Macha Amadi Nupi Macha Under 13 ge Nupa Macha Amadi Nupi Macha Under 17 ge Nupa Macha Amadi Nupi Macha Loinana Under 19 ge Nupa Macha Amadi Nupi Macha Singe Oina League Round Sanakre Loinana Lemhoriba category Singe Oina Hayang Makatana League round ase chanagani hairi District Sport Association DSA Kaksing Sinduna Association Asage Playground Chatteriba 31st KK Memory and First Division Football League 2025-26 King Ase matching the LMLCC Langmidongna Sau Kaksingbo Aduga DYA Ilangkapopina IYA Kaksingbo Maitiba Pikre Ngasige ahanba ground ke match da LMLCC Langmaidongna Sau Kaksingbo Pansan ahom suna da thoike match ke ahanba pansan do Sau Kaksing jersey number 7 and Robin Kumarna match ke minute 30 chanki LMLCC Langmaidong ke pansan singtuna jersey number 11 TS Walsana match ke minute kunipan jersey number 18 Y Abinash na first half loibeki minute nipumangaga up minute ani jersey number 9 S Laishembana minute humpumarida chankibani ngasige ani shuba ground ge match tana DYA Ilangkampupina IYA Kaksingbo pansanda amasina da toike DYA ge amatangada pansando jersey number 25 lapsan yumnamna minute humputaruk satpada chanke Imphal West District Sinduna Pachoi Patu da Leiba Pamyal Grounda Punna Tim Tarina Sarukia Duna Chathariba Kuntradak Suba El Sangita Devi Memorial First Division Football League ke ngase sanake ba Master Kadangband Apunba Naharo Kanda Uripok Kangsubrot Amadi Salamp Juvenile Club SJC Sangaitel Road ani akan malamba taunaduna sanakiba mes aduda Salamp Juvenile Club SJC Sangaitel Road na Kadangband Apunba Naharon Kant Uripok Kangsub Road po Panjan Taruk Amada Maitiba Pikre Lunana Rig Asige Hayenge akan match oina nungtingi pung Tarani Tuga minute Taramanga Taba Matamda Kurkund Youth Club North KYC Kurkul Amade Birichandra Memorial Sporting Club BMSC Tabungkok Ani Sanaraba Matung Nungtingi Punk Aniga minute Taramanga Taba Matamda Sengmai Kangsibung Youth Club SKYC Sengmai Amade Social Youth Organization Soyo Uripokang Subrot Ani Lamatang Naragani Haidi Hausa Garobada Maroi Bapau Amana Pizari Ngasigi Mirona Nuaina Labor Pangliba Asi Equige Ahalaman Singa Sina Katopagaluna Honarpa Dunane Haina Manipurge Governor Azekumar Balana Pongdokre
Give blood, give hope together we save lives haiba thimda pangthopa blood donation camp ngase hodokre. Swast Nari Saksat Paribar Abhiyan ki makhada nongmage oiba lemna laing mage camp pangthongna kre. Loinana Philippines da yuha habda mioi humpumapan sire. Image paldam ngasagi de matang ase daloi jare meng tabiri besang bo amaka na khurum jare.